BJP की MLA सिंह ने यामना थौना लेरगदी Constitution की मातुंग इना BJP की Legislature सिंगी लीडर अमा अथुबा मतमदा खनबिरो अदुगा स्टेट असिदा लेरिबा गवर्नर दा गवर्नमेंट सेमनबगी MLA मतिक चाना लेरि हाइना Legislature सिंगी सिग्नेचर गा लोइना स्टेट क्लेम तौबिरो अदुसु नतना सेंटर ना खलकपा ngairibani haiduna matam khara themduna thamlaga manipur muthatpagi tangkak yaurobu phauba asida karisu haidana tumina leiriba asi pende BJP gi MLA singna thauna leina ikoi kaidosigi haibadu haibiro punamak toklasi haragasu Congress ki MLA mangadi chamadi saugat naba same saraga dumak leiri haba Congress ki side ki th location na fongdor paw famneuza maru oina BJP ki MLA sing na chathari ba thawong center na Manipur gi leiri ba MLA sing bu tumit kangum uhanna ba maram oihale haba wafam ne oza wafam se kamaina hakchina loba yaba ke kari wafam tan masi sumpang na vai du ne lenga amapalaga sinoji lanthoe si minister resign to kre hanagi mayam puna muna popular government ama lingwana ai thaja badadi masi yam sanga lingada mande oropadi oisunu ko ado maram di Manipur da khanari ba mong asi khoi hanna na so haina da poni Manipur gi phibam apun basaktam se yamna hojik si critical situation ama de lai ada karmaina khoi gi government asi da khoi gi trust level government ama khoi people sina haidi community Manipur da lei basi community me amani community me am puna maksina ngasai gi trust leiba government ama karmaina popular government ama hai taraga di mei te gi nakak te gi sai te gi yeng ba yar roebo ko popular government ama hai taraga di pleriba phaiba masi ecological balance masima balance toba dugumba balancing toba government ama adu Congress ki wanate BJP ki wanate buko hoji lebu situation sida any type of BJP or Congress or government namta lingbuda lingbu yagada mate constitution ki makhal ki provision mayam le khona side private constitution sidi magi constitution ki worst area su yam leiri buko aidi tawba yam ngam mayam leiri buko adu mayam singdu pandabida constitution expression hen khangani side khabar da natragana kana gumba expert karana magi area khar khaktar magi interest pinpoint ro ngam gudna tab MLA mayam sing adigi mayam sing sisu loinma khangi bane nari bane buko loinma khangi bane loinma ne masida khanga hi saba aina hena khangi man hena khangi wana te buko constitution kai ba thabam towi yaroi ba constitution kai ba thabam da towi yaroi maramdi India haiba union ase under the constitution of the India the link bane buko haiba link ba constitution kai ba thabak yaroi haiba ki maramdi constitution shabdok gi provision leba hoji ki arum dasu anoba ma hapsen bagi amend to bagi provision layaba madu kanada lay treasury bench and majority oriba group to the layaba ko any kind of situation ase dil tonana ba any kind of situation happening India da tholok pa phibam amata hekta dil tonana bagi da makta magi provisions mayam ama layaba constitution gi constitution kai ba haiba constitution da la le haiba du tawre haiba laywe ko whatever tholai ba khudi makse dil tawna by provision layeba ad provision si hana yarum da su hapsen bagi provision layeba khudak ta sem bagi provision layeba ordinance adu ada makhan mayam lay greba ko si loiba khanari ba ngak tane ba aduna ladiba board si maram di supreme central government haiba se is the supreme authority of the India aduna sovereign haragadi kai de lay haikanda central government de layaba state Indian state ki sovereign je central government de lay state government de lay te ko adu matam dugi magi federalism ni adu ni ada ni haiga India ki constitution je adum yengbiyo partly federal and partly unitary haibane ko aduna kai no haibakanda Indian ki keno se structure in federal unitary in spirit haibaneba my constitution ki interpretation se India ki labor union ki system se maram masina masi loy namak ai nang is de hena lo khangba political science hai ba kai do bhar le pak bari de lai khre ko adu to da bu ngangi ba lon se ai subjective attitude ta ngang da ba hai tare ko magi lady ba mayam du gi constitution gi lady ba mai kano du the spirit to the id was ngang haning e ko akoina pam bai do na amane ko pam puna maksi loi mak towi yaroi maramdi pam puna maksi loi na mak towada magi intervene tawna na ba mai mechanism leiri ba adu mechanism do intervene num tawrakane ko adu gi leiri ba sing adu akoi punna khamina ba mathok tai adu gi leiri ba situation asida lenga am heta ling bai ba se
masi ai wakanda gi thaza bo watli orakpadi oisanu ko Congress na haibai wanate BJP na haibai wanate Congress loina yaurasu BJP loina tosu ama tawrasu lairiba situation se political crisis katana teba lairiba issue ase political crisis saina dil tawba ya deba ko law and order aru laiba ki lairiba emergent akhoi integrity gi laiba ki lairiba state ki lairiba kanoda disturb tawriba masi yam sathiba laina amaneba isam samna party chongringi party gi yanda political crisis tu natteba adu itagadi BJP akhoi loi to e Congress ya aure tra sarkar ama anu party ama seme khole hairaga adum sarkar si adum semba yae ko ama to be amang de presidents me am lei gre ko presidents me am lei gre Congress pulap thadu amaga tholaga risangi mata pong risangi mata pong pamchana si minister Manipur state Congress party sem gi lei gre ko issue me am lei gre ba loiba constitution manu to we matam de thoi de Manipur sugum beirangi natte ba party gi leriba kanu da mai kanu to jarak pane ko adu yaro e bo hojik de masi gi posi yaro e ba aduna mase leriba wanga matam da legal expert puna mangna su adu ga politician puna mangna su miyo bagi kanu da khoi gi thamoi da instigate to ba hena provoke to ga mong da khoi gi thabak sing ase aidi khanana na bada natraga discussion da natraga media da masmain thok pasai ai yuna pamjada bani ko hairi se ko spirit constitution gi spirit da leba ki leba situation gi spirit da nai na rakan da posi adu maina aidi thambaningi academician mo rega di ko ai expert mo rega di academician mo rega di ai no mo sing du oidi hai bai na sete expert mo rega di academician mo rega di magi subjective kano du kitang emotion du kitang handu akan du da spirit tu da magi wasi aidi ne na haninge ba ko aina thamjening bu ko adu pana la haibu wani hoji BJP gi le MLA sing pulap to eng khalo karai do no hoji yauraga semdori ba ade ama tawdo si yada ba pot mai maram di leiba pot che moine hena khanga bane ba khoi gi hena khangi akoi di MLA sunate mantri sunate politician sunate moi di MLA oire vote kare constitution si simha pu dong na ba loi ba khanga bane ko ga lai ba practical field gi nei nari ne ko knowledge gi lai ba like ti au da practical field gi nei nari ne ko aduna side wayam na khoi thamsening de aduna anybody na haiba matam da lai ba pot sing ase popular government na porak na bhona view haiba bukti akoi kasu kai di akoi su dum hairi ko adu dei da adu taurasi ada taurasi tu osiga to kumsiga aduni ga dani ga na smaina migi thamoi da leriba pot mayam singa se instigate toraga ama toraga ngang se asu guma singa se any site gi id thamanjaning de khara india gi leriba constitution gi spirit tu de da yenga mana ngamba sina karino haibudo magi power sina karino adu manipur thoiba posina karino haibudo ani du gi spirit tu da nainaraga ngange ai harise any body amata ki mission na chade any economic na chade Manipur ge prevailing situation si da id admaina thamjabani aduna Manipur da popular government ama anybody na porakpa Congress na porakpa BJP na porakpa ngamaga di pubiro koi myangi di president ni kasu kaide anybody na yai ai maduda ai over personal sina tawgada na haba kasu leijade aduga tawgada bu lairiba government ase aduna tuoga aduda yaroga semba yagada badi na teba lairiba Manipur gi lairiba prevailing situation asina aduna situation se aduga tangai phadraga Manipur gi bose popular government sugdok tawgi da bai yai bosu tawgi da bai yai ba ko laiba pot mayam sing ase aduga center da kari ahong bola ke do madu center gi yaung hong pa matam du da Manipur da kari hong ke du su lak yeng bai yai ba ko aduna laiba pot mayam sing ase khoi tarai ba pot amta nate yamna aru po ngaktani akoina side ka tang hatang discussion da natra kainom da natra khabar da kainom haira ge ta solution porokadai porokpu yaga da natte ko mayam punna wakan tamina ba aduga lariba pot mayam sing spirit sing ase constitution ge spirit na kaino Manipur ge spirit na kaino hojik prevailing situation na karino haiba se punna hariba po sing ase khoi understand tawina ra kandu da Manipur sida dugumba solution ama aidi purkada bani ana lawi ai wafam di sumain thamse hoi thaga